Ngasi numida wairam phongkiba kangleipa khimeragi pause degi marueba pau khara khangasaraga miyamda khudo tamjage Myanmar Border mayada security force ka thoknabada NSCN KYA militant ani lekidrei Indo Myanmar Border mayada border security force BSF ka thoknabagi thodokta NSCN KYA militant ani lekidrei amana hingna phaba ngamkhre hairi thoknabagi thodok asingara Arunachal Pradesh ki Loading district ki manung sanba Myanmar ga taina ba mafam da thoki bane laikhidrawa NSCN KYA gi army ani adude Sergeant Major Nayak Lung amade Lance Corporal Nayung Abui kawi haide pawasina hai intelligence ki report amagi matung inna Myanmar ngamkhai gi loading district ki sarukta khulai paiba lalhoba khara changsilakadore habagi paw phongbadagi BSF ki kanguna akanba section thorang lakhotuna leidingai matamda Cingnaningai oiba maongda mioi khara lakpa uki maduda BSF ki kanguna lepnaba khanganba matamda NSCN KYA militant ni cingnaba sing aduna BSF ki maikei tamna nangmai kapsilakpadagi handuna maikei animakta thoknabagi thodokta NSCN KYA gi militant ani adu laikhidabani atopa kharana nangmai kapnaringai charakta Myanmar ngamkhaida chenchingki hairi thaudo adu thokkaraba matung akoiba mafamsingda ahemba forcing sangsinduna thiba hombugi thabak chathaki hairi nakal maramda military intelligence Kolkata na pirakpa pawgi lekhul amagi matung inna kunmari suba Assam Rifles ki kanguna ngara Arunachal Pradesh ki loading district ka chathaki ba operation da su NSCN ke Niki Shumi gi larmi ama phaga pangamle pharaba larmi adugi maming Sergeant Major Mangting Wanongwa hamkawi leifham dasang tong village tagi ni hairi Makatarakpa pawda India da COVID positive oiba miyoi 5,334 yaure India da haukiba matam kharagi mamangdagi COVID laisat nangna sandoraktuna COVID-19 positive oibagi sang khawang khalakpaga lonana ngasi phawbada COVID positive oiba miyoi masing 5,334 yaukre haukiba pung kumari da miyoi samri maudraga nipal nangna COVID positive oiba thengnaki Loinana nauna miyoi mari laina asina maram oiraga laikidrei laina asi hauji phawbagi oina Kerala na khwaidagi hena COVID positive oiba migi masing yame loinana mathangda Karnataka West Bengal amasung Delhi na COVID ki case khwaidagi wangna leiba state oiri ngasi phawbada laina asina maram oijin laikhidraba migi masing 55 yaukhare hairi makhatarapa pawda su satnariba Manipur gi Kukimedan group mari gi lusingba singa lenga ke mihu singa Guwahati da su extension ki matangda wari sanakhre suspension of operation su accord sign dongna kharaba Manipur ge Kukimedan group mari ki lusingba singa lenga ki mihu singa ngarang Guwahati gi kahiri parada leiba Assam Police Special Branch Headquarter da su extension ki matangda wari sanakhre haina official oiba paw amana haide adum oina makmaike ani gi oiba wari sanakhiba aduda Kari karamba wafamsing khanakibagi amade lepnakibagi haibade hauji phawbagi oina official oina khangba ngamdrei paw sesna phangba pawgi matung inade wari sanakiba su sanariba Kukilal Haufmari KLA KNO KRA UKDA amade PACD ni mipamaduda KLA KNO gi oina kamithang gek hauram rukim KRA gi mihut oina Janglung Hangsing Lausai Gangte UKDA gi oina Jangleng Kipjen Allies Exle Kuki Jangam Haukip ki saruk yaki bagalonana SPCD gi oina Debe Elmar amade Remsang Jokte saruk yaki haide panbayabade ngarangi miphamadu Union Home Secretary Gobind Mohan gi numit nini gi oiba handaki Manipur khongchat ki manungda pangthokibane Union Home Secretary gi Manipur khongchat aduda Intelligence Bureau gi Director Tapan Kumar Teka Suloina Rakhibani Makoina Imphal da leiringai da Kangpopi Churuchampur amade Imphal East ki mafam singda chatkibaga lonana Manipur gi Governor Ajay Kumar Bala yauna high level meeting ama Raj Bhavan da pangthoktuna India Myanmar Border fencing yauna istada sigi law and order situation gi matangda khanakhiba lekhibani amaramda tha anirom gi mamangda kuki MLA sing amade Kuki CSO singi lusingba singi oiba mifam amasu Guwahati da pangthokibaga lonana
Central Government Suspension of Operation Accord Khuyek Pinakaraba, Kuki Militant Singa Wari Sanaduna, Warosin Puraknaba Daksinaba, Warep Silokrabani. Panbayabade, Congress na Lengak Paidingaida, United People's Front, UPF Amade, Kuki National Organization, KNO Gimakada, Kuki Underground Grove Kungohumdoi Kumjalising Aniga Subnanipange, August Kunganitoida, Central Government na Suspension of Operation Suicide Tongnoki Bagalonyana, Lupsing adugi apunba kadar, Lising Aniga Sani Humpuga Taruk Manipurgi, Tungan-tungaba mafamsingda hangba designated campsingna thamkibani. Adum oinamag suicide tongnokiba Kuki Underground Groupsingna, Sugi Satna Kanglon Thugaiduna, Hingsagi oiba thabaksing sathai haina lamdama sigi miyamnasu, Phongna ngangnaringai charakta, Kumja Lising Aniga Subna Kunguhumdagi Me Ahumdagi, Maitei Amadi Kuki Anigi Marakta Kanglupki oiba lalthokiba adu, Haujuk Phaba Waroi Simpurakpa ngamdana leire. Lal Manungda Maike Anigi Miyoi Sani Humpu Rom Laikida Bagalonyana, Miyoi Lising Kayana Hauzik Mayu Maike Tumna Tadoki Vadagi, Zilif Kiamda Sangzapam Lauduna Lady Vani. Makata Rapapauda, Mamamggi BJP Lengang Paikalamba, Anti-Poppy Drive Asi Achumba Kongthangni, and Beden. Manipurgi Mahoksagi Pibam Kaitarakli Havasi, Hauzik Science na Kam Tengna Saukolaba Matam Asida Day, Satellite ki image na Yamalai na Kangbangam Lagli. Mamamggi BJP Lengang na Paikalagpa Anti-Poppy Drive Adu Achumba Kongthang ni Haina, ex-minister Beden na Phongdorakli. Makata Rapapauda, China-gi Liberatory da Yamalong na ganba, Kobe Variant, HKU5, COB2 Labor Tengnare, American scientists. Awang no po Asia-gi Levaksing Maru Oina, Singapore, Thailand, Hong Kong amade, India da COVID-19 Sandurakli Vazedak Asida, China da Yamalong na gamba, Kobe Variant, HKU5, COB2, Sandurakpa Tengnare Haina, American scientists sing na Phongdorakli. Scientists sing asigi report matung ina, anaba COVID variant makal asi longnaganbada natana, masina amuki hena malemgi lebaksing da COVID ki pandemic tholakpayavagi, oithokpa leire haina Phongdorakli. Amaramda, Daily Mail gi matung ina, nangna sandorakliba COVID variant asida yauriba, pathogen yauba virus asi, MERS kayamna mari lainaba sathiba virus amani, Masina nakaraba miyoising saruk mari thopagi ahumda, Sihanbagi Sang Wangani Haide. Lising Aniga Subna Kunda COVID pandemic thoklinga manungda, scientists na taukiba research ki matung inna, SKU5 COVID variant asi, China-gi laboratory singda leiba sekpi singda, yauba thengna ki haire. Masi Washington-gi State University na, study tauba matamda yamna unique oiba, pathogen chemba virus singna, Miyoibagi cell da yamna thuna active tohanba ngami haire. Hariba University asigi Professor Michael Lekona hariba COVID ki anauba variant ase Miyoibagi marakta thuna sandopa ngami. Aduga human cell singda lairiba immune sing hatok tuna variant asina naraba. Miyoy singda masa khangson sonthahanbada natana organ sing fel oirakpagi chang yamna wangi haire.